Prime Review Presenting Source Hariba Fantasy Movie Sina Aikoida Uning Libasi Angang Homkagna Chumthang Makongdagi Machu Nairaba Nunga Makulubadagi Haiba Nunga Sina Tony Momong the Tolami Adubu Makoida Sumna Taropasina Madam Webana Makoigi Lefamasida Kari Akaiba Laka Havasi Film Nasi Janga Kanglagani Source Hariba Movie Sina Horopada Toiko Wanupamasa Mana School Tatna Bagida Maktumba Hogalami Masig Matung the Mahangna Breakfast Karbusaduna School bus putong na school tam na laklami. Mahanga tam liba school asida makoigi city still liba pasayam na pairaba black imungi family sigi kol ko bunupa masa amaga helvetica black ko banupi masa amaga school asida like tam lami hai liba kolgi timasina mahaki marup kharagalona na matam punamakta toyi hai bunupa masa asi usipi debida lagna birami adubu numit asida di toyi na school manung changdringai da kolgi timasina mahak asibu pura gaina tabu matam asida Toyina, Makoi singers that soon harami. Nakoina Karigidamak, Ayasibu, Adukimatic, or even Haribadi, Nakoigi Nanarupi, Helvitica, Blake a sea, I want to know Shibagini, Mahani on the Karigi Nuxiribano Haribasu, Yemune, Aigiza Sisu, Ya Koibagi, Ya Semli Vicini, Aduga Nahaki Nanarupi, Helviticasu, Ibunu Sibanina, Maki Mayasisu, I got Sapman and a Semli Vicini Harami, Madudagi Helviticana Sardana, Toy the Sun Harami, I know Sibanati. Aina namu matam punamukta puningduna lairibani harami masig matungda kolgi team asina toyi asibudi makoigi manakta lairiba dustbin asig manung hapchalami masig matungda kolgi team asidi class jauna bagidamak makoi class tam sakhirami ngaihak lair matungda mung toyi su mahangna class jauna bagidamak class asig manungda lako matam study class asig manungda lairiba likli manung jawriba nga sida toyi na sun harami nang nungairibra harami toyi na karigidamak asun haribano haribasu Toigidi Mahomasida Mahaki Marup Amatalemde, Masina Maram of Mahan Haribani, Masig Matungda Mahana, Debalasida Pamlagaina, Lakomata Mustadi, Makoi class Asida, Logi Kobunupa Mazamana, Oza Sigma Manga Science Kumarum Nangalami, Adubu Mahana Sum Hirakomata Mustadi, Matongman Kanga with Nangalami, Madudig Ozasan Saurduna Lugi Sum Haraglami, Lugi Nanga Karigidamak Science Homak Taurtribun Harami, Adubu Luginadi, Oza Sum Harami, Oza, Aina Science Homa Adub Tori. Adubu yamna sarba gumbiramana aina tawjaba homa adubu chathokibadagi jengune homa asi loina segai harami lugi wa hastaba oja asina yamna sawnladuna lugi nang yamna thuna nang phaman phamru haiduna lugi budi thajingkhirami makoina class loira matung asida toyina school gi mapana phamlenge mata masida lugi haribu nupa masa asina toyi gi manakta laktuna chocolate ani upiduna sun harami haiba chocolate asi nangna saw harami madudagi mu makoini na wari sanarage haina tawring mata mastadi Lugi Mayamba Nina, Lugi Sibudi Mahamastic Chingdun Sakirami, Matamastadi, Lugi Picao a Sigmanundagi, Masing Tingam Davida, chocolate mamma Tolami, Adubu Toinadi, Asuna Kalami, Maki Picao the chocolate Sujam Torlivasi, Matokarman Tokli no Hina Kalami, Maduragi Mahana, Wakala Sehens in a Kandid Davida, Mayum Damna Halakomata Mustadi, Koal Hadibun Pamasa Asina, Maki Maru Karagalona, Tui Sibu, Pura Haduna, Nung Mamma Toman Tanaraglami, Adubu Toinadi, Masakan, the Nevagidamak. Umagi matakta kakalami masig matungda kolgi masina makadagi nung mama tolgalami madudagi kolgi masina thomlali nung masina tu yesu panduna tu yesu lemai taraglami adu mahanga taragli maham masdadi machu nairba nung ma phanglami madugi simatakta tuigi nakandagi saudaba miyo amana nangna niningba borma niu hairaglami asina maram oibna tu yesu yam nangakladuna mahangna sumna hairami aigisu marup mamna lejaba tarabadi nungai jagni hairami Toy na sum na haibasin maram orbna mahaki manakta apik pa space macha mari buthorlami masina maram orbnong toy na sum na haijarami hawjikti aigi marup mari lejare haiduna mahaki memda halaglami madudagi toy na mahaki memda changdringa matam masida mahak lakminariba space mari ni sibudi mahaki bag asig manung changwa haiduna changan khirami masigi matungdong toy na mahaki kada bag asib thamlamduna makoi gi family asig manak chakhirami toy na chakra matungda mung toy bag asig manung jawriba Space Mari Masasin Tolotuna, Toigi Kara Tado Leriba, the Biasing Manunda Mi Yamana, in Sanapi Tongagi, Video Mobulalami, hide video Sibu, Space Masamani Yangduna, Toigi the Mak Yamna Ahawa, Asata Gama Samlami, Nakala Morondong Tuina, Maki Mama Pagi Maka Lakomata Masida, Toigi Mapana, Toi the Sun Haraglami, Nanga Karigidamak, Yumda Lapatingli bin Harami, Tanza Astadi, Toigi Mase, Astidi Hidebun Piece Lalami, Madugis Mata Mahana Yamna Sauduna, Makoigi Mama Pada Sun Harami. Ay ngasi ay boyfriend aduki mati khana kar harami tanja astadi makhoi gi chakshang asidagi mi myam langbang makhon taraglami
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯣꯏꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯁꯤ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯣꯏꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯁ꯭ꯄꯦꯁꯁꯤꯞ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯁꯦꯝꯂꯝꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡꯁꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯏꯅ ꯁ꯭ꯄꯦꯁ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯄꯦꯁ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯇꯣꯏꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯄꯦꯁ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯇꯣꯏꯒꯤ ꯃꯌꯥꯗ ꯐꯥꯔꯤꯕ ꯌꯣꯠ ꯃꯆꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯁꯤꯕꯨꯗꯤ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯏꯒꯤ ꯃꯆꯦꯅ ꯇꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯣ ꯑꯁꯤ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯇꯣꯏꯅ ꯈꯨꯜꯂꯛꯄ ꯃꯆꯨ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯁ꯭ꯇꯦꯁꯤꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯁ꯭ꯇꯦꯁꯤꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤꯕꯗꯨ ꯅꯪꯒꯤ ꯅꯁꯥ ꯑꯗꯨꯕꯨ ꯈꯔ ꯆꯥꯎꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯁ꯭ꯇꯦꯁꯤꯅ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯨꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯋꯥꯡꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯁꯤꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯅꯥꯎꯄꯥꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤ ꯊꯝꯂꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯇꯣꯏꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯄꯦꯁ ꯃꯆꯥ ꯃꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯏ ꯑꯁꯤ ꯄꯥꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯀ꯭ꯂꯥꯁ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯄꯦꯁ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯏꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯄꯦꯁꯁꯤꯡ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯇꯣꯏꯗ ꯌꯥꯝꯅ ꯈꯟꯅꯕ ꯍꯧꯕ ꯍꯦꯜꯕꯦꯇꯤꯀꯥ ꯀꯧꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯏꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯄꯦꯁ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯇꯣꯏꯒꯤ ꯕꯦꯒ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯇꯦꯞ ꯃꯆꯥ ꯑꯁꯤꯗꯒꯤ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯣꯖꯥ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯇꯣꯏꯗ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯏꯁꯩ ꯊꯥꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯏꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯦꯞ ꯃꯆꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯄꯦꯁ ꯃꯆꯥ ꯃꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯏꯅ ꯆꯤꯡꯂꯤꯕ ꯇꯦꯞ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯇꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯇꯦꯞ ꯑꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯀꯟꯅ ꯆꯤꯡꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯍꯦꯜꯕꯦꯇꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯏꯅ ꯇꯦꯞ ꯑꯁꯤ ꯀꯟꯅ ꯆꯤꯡꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯇꯦꯞ ꯑꯁꯤꯅ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯃꯥꯏꯗ ꯄꯥꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯇꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯉꯥ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯟꯒꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯉꯥ ꯑꯁꯤꯕꯨ ꯃꯌꯥꯝ ꯃꯅꯨꯡꯗ ꯎꯝꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯣꯏꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯊꯝꯂꯝꯗꯨꯅ ꯍꯦꯜꯕꯦꯇꯤꯀꯥ ꯑꯁꯤꯗ ꯀꯟꯅ ꯁꯨꯖꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯁꯤꯕꯨꯗꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯇꯥꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯏꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯄꯦꯁ ꯃꯔꯤ ꯑꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯌꯥꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯕ ꯉꯥ ꯑꯁꯤꯕꯨꯗꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯦꯁ ꯃꯆꯥ ꯃꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯏꯗ ꯌꯥꯝꯅ ꯈꯟꯅꯕ ꯍꯧꯕ ꯀꯣꯜꯒꯤ ꯇꯤꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯟꯅꯕ ꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯇꯣꯏ ꯑꯃꯗꯤ ꯍꯦꯜꯕꯦꯇꯤꯀꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯀ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯑꯃꯗꯤ ꯃꯈꯣꯡꯁꯤꯡ ꯑꯁꯤ ꯕꯤꯂꯥꯝꯕꯇꯤ ꯂꯣꯏꯅ ꯍꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯨꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯂꯩ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯇꯣꯒꯤ ꯑꯃꯗꯤ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅꯤꯅ ꯁꯣꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯗꯤꯆꯥꯔꯖ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯂꯨꯒꯤ ꯍꯥꯏꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯇꯣꯒꯤ ꯑꯃꯗꯤ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯇꯣꯒꯤꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯐꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯂꯨꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯐꯪꯂꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯉꯁꯤꯗꯒꯤꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯨꯒꯤꯅ ꯅꯨꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯔꯕꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯨꯒꯤꯒꯤ ꯃꯌꯥꯝꯕ ꯑꯅꯤꯁꯤꯅ ꯇꯤꯚꯤꯁꯤꯗ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯨꯒꯤꯅ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯑꯁꯤꯒꯤ ꯃꯃꯥꯡ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯝꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯑꯁꯤ ꯅꯣꯡ ꯀꯟꯅ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯑꯃꯗ ꯀꯣꯏꯊꯣꯛꯄ ꯆꯠꯂꯨꯁꯤꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯍꯥꯡꯂꯗꯨꯅ ꯂꯨꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤ ꯂꯨ ꯑꯃꯗꯤ ꯂꯦꯖꯔ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯆꯨꯝꯊꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯨꯝꯊꯥꯡ ꯃꯈꯣꯡ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯨꯝꯊꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯃꯆꯨ ꯃꯆꯨ ꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯒꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯅꯨꯡ ꯑꯁꯤ ꯄꯨꯈꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯡ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯅ ꯅꯤꯅꯤꯡꯕ ꯕꯣꯔ ꯑꯃ ꯅꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯒꯤꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯅꯤꯖꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯕꯤꯗ ꯆꯣꯀꯣꯂꯦꯠ ꯃꯌꯥꯝꯅ ꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯕꯣꯔ ꯑꯣꯏꯅ ꯑꯁꯨꯝꯅ ꯅꯤꯔꯝꯃꯤ
ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯋꯥꯔ ꯑꯃ ꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯋꯥꯔ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯕꯣꯔ ꯅꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃ ꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯝꯕꯤꯔ ꯑꯃꯗꯤ ꯂꯤꯟ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯂꯦꯖꯔ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯕꯣꯔ ꯑꯃꯗ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯁꯤ ꯃꯨꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯗꯤ ꯂꯨꯒꯤꯅ ꯊꯣꯛꯍꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡ ꯑꯁꯤ ꯊꯤꯅꯕꯒꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯨꯡ ꯑꯁꯤꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯒꯤꯅ ꯅꯨꯡ ꯑꯁꯤꯕꯨ ꯂꯧꯔꯒ ꯍꯥꯏꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯑꯆꯧꯕ ꯅꯨꯡ ꯑꯣꯏꯔꯝꯗꯦ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯝꯕꯤꯔ ꯑꯃꯒꯤ ꯃꯀꯣꯛꯇ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯒꯤꯁꯤ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯒꯨꯝꯕꯤꯔ ꯑꯁꯤꯅ ꯂꯨꯒꯤ ꯑꯁꯤꯕꯨ ꯆꯤꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯒꯨꯝꯕꯤꯔꯒꯤ ꯃꯀꯣꯛꯇ ꯂꯩꯔꯝꯕ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯒꯨꯝꯕꯤꯔ ꯑꯁꯤꯒꯤ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯒꯤꯒꯤ ꯃꯌꯥꯝꯕ ꯂꯨ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯨꯒꯤꯅ ꯊꯣꯛꯍꯟꯈꯤꯕ ꯂꯤꯟꯁꯤꯡ ꯑꯁꯤꯅ ꯆꯤꯛꯂꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯨꯒꯤꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯅꯨꯡ ꯑꯁꯤ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯒꯨꯝꯕꯤꯔ ꯑꯁꯤꯒꯤ ꯃꯌꯥꯝ ꯃꯅꯨꯡ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯧꯖꯕ ꯍꯣꯝꯋꯥꯔꯛ ꯑꯁꯤ ꯑꯇꯣꯞꯄ ꯒꯨꯝꯕꯤꯔ ꯑꯃꯒꯤ ꯃꯌꯥꯗ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯒꯨꯝꯕꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯟꯁꯀꯤ ꯇꯧꯖꯕ ꯍꯣꯝꯋꯥꯔꯛ ꯑꯁꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅꯅꯤ ꯂꯨꯒꯤꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯑꯣꯖꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯒꯤ ꯍꯣꯝꯋꯥꯔꯛꯁꯤꯡ ꯑꯗꯨ ꯒꯨꯝꯕꯤꯔꯅ ꯆꯥꯈꯤ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯂꯨꯒꯤꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯈꯤꯗꯕꯗꯨ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯒꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯒ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯒꯨꯝꯕꯤꯔꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯕꯣꯔ ꯑꯁꯨꯝ ꯅꯤꯖꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯒꯨꯝꯅ ꯈꯣꯡ ꯑꯅꯤꯅ ꯆꯠꯄ ꯉꯝꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯒꯨꯝꯕꯤꯔꯁꯤꯡ ꯑꯁꯤꯅ ꯂꯨꯒꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯂꯨꯒꯤꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯄꯥꯏꯕ ꯉꯝꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯗ꯭ꯔꯦꯒꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯂꯨꯒꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯊꯣꯛꯍꯟꯕ ꯇꯋꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯆꯠꯄ ꯉꯝꯂꯕ ꯒꯨꯝꯕꯤꯔꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯂꯨꯒꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯋꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯒꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯒꯨꯝꯕꯤꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯩꯃꯥꯏꯗ ꯇꯥꯍꯟꯈꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯒꯨꯝꯕꯤꯔꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯒꯤꯅ ꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯧꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯕꯣꯔ ꯑꯃ ꯅꯤꯁꯤ ꯍꯥꯏꯗꯨꯅ ꯂꯨꯒꯤꯅ ꯅꯨꯡ ꯑꯁꯤ ꯄꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯑꯁꯨꯝ ꯅꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯕꯣꯔ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯀꯔꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯎꯄꯤ ꯑꯁꯤꯗ ꯕꯣꯔ ꯑꯁꯤ ꯄꯤꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯥꯎꯄꯤꯗ ꯐꯪꯂꯤꯕ ꯕꯣꯔ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯤꯅ ꯈꯟꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯕ ꯉꯝꯕ ꯕꯣꯔ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯒꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯏꯆꯟꯅꯨꯄꯤꯗ ꯕꯣꯔ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯒꯤꯒꯤ ꯃꯌꯥꯝꯕ ꯂꯦꯖꯔꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯨꯒꯤꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯂꯦꯖꯔꯅ ꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯥꯎꯔꯤ ꯑꯃ ꯄꯨꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯥꯎꯔꯤ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯖꯔꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯅꯥꯎꯔꯤ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯝꯅ ꯂꯥꯞꯂꯕ ꯃꯐꯝ ꯑꯃꯗ ꯀꯥꯞꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯇꯣꯒꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯪꯂꯛꯈꯤꯕꯅꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯇꯣꯏꯒꯤ ꯃꯆꯦ ꯁ꯭ꯇꯦꯖꯤꯁꯤꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯃꯗ ꯑꯉꯥꯡ ꯑꯃꯕꯨ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯅꯣꯁ ꯀꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤ ꯐꯖꯅ ꯁꯦꯅꯤꯇꯥꯏꯖ ꯇꯧꯗ꯭ꯔꯕꯗꯤ ꯆꯪꯕ ꯌꯥꯔꯝꯗꯦ ꯀꯔꯤꯒꯤ ꯁꯦꯅꯤꯇꯥꯏꯖ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯅꯣꯁꯀꯤ ꯃꯄꯥ ꯅꯣꯁ ꯋꯥꯔꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯦꯁ ꯀꯌꯥ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁ꯭ꯇꯦꯖꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯇꯨꯏꯁꯟ ꯇꯧꯕ ꯅꯣꯁ ꯑꯁꯤꯕꯨ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯣꯁꯀꯤ ꯃꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯁ꯭ꯇꯦꯖꯤꯒꯤ ꯃꯄꯥꯅꯨꯄꯥ ꯇꯣꯏꯒꯤ ꯅꯨꯡ ꯑꯁꯤ ꯅꯣꯁꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁ꯭ꯇꯦꯖꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯣꯁꯀꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯁꯀꯤ ꯀꯥ ꯑꯁꯤꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯈꯔꯕꯨ ꯇꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯁꯅ ꯃꯄꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗꯒꯤ ꯐꯠꯇꯕ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯁꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯐꯠꯇꯕꯁꯤꯕꯨ ꯍꯨꯟꯗꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯈꯤꯔꯝꯃꯤ
ꯑꯃꯨꯛꯁꯨ ꯃꯄꯥꯅ ꯅꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯇ꯭ꯌꯨꯁꯟꯕꯨ ꯇꯧꯕꯤꯕ ꯑꯣꯖꯥꯗꯨ ꯂꯥꯛꯂꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯣꯁꯁꯨ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯃꯐꯝꯁꯤꯗ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯣꯁꯅ ꯑꯃꯨꯛ ꯁ꯭ꯇꯦꯖꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁ꯭ꯇꯦꯖꯤꯅꯁꯨ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯍꯣꯏ ꯅꯨꯡ ꯑꯗꯨꯕꯨ ꯅꯪ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯅꯣꯁꯇ ꯄꯤꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯁꯅ ꯑꯃꯨꯛ ꯅꯨꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯅ ꯑꯃꯨꯛ ꯅꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯅꯤꯅꯤꯡꯕ ꯕꯣꯔ ꯑꯃ ꯅꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯣꯁꯅ ꯕꯣꯔ ꯑꯁꯨꯝ ꯅꯤꯖꯔꯝꯃꯤ ꯑꯩꯒꯤ ꯕꯕꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯐꯖꯅ ꯑꯃꯨꯛꯀ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯣꯁꯀꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯏꯅ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯣꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯇꯦꯕꯜ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯕ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯁꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯅꯣꯁꯀꯤ ꯃꯔꯨꯞ ꯗꯣꯒꯤ ꯑꯃꯗꯤ ꯂꯨꯒꯤ ꯃꯈꯣꯏꯅꯤꯁꯤ ꯅꯣꯁꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯁꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅꯤꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯒ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯒꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯇꯕ ꯑꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯇꯣꯏꯅ ꯅꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯂꯕ ꯅꯨꯡ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯁꯅꯗꯤ ꯑꯃꯨꯛ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯇꯣꯏꯗ ꯃꯆꯤꯟ ꯊꯤꯟꯖꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯨꯡ ꯑꯗꯨ ꯑꯩꯅ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨꯗꯤ ꯅꯣꯁꯅ ꯑꯣꯐ ꯇꯧꯁꯤꯟꯈꯤꯔꯝꯃꯤ ꯅꯣꯁꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯒꯤ ꯑꯃꯗꯤ ꯂꯨꯒꯤ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯅꯣꯁꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯅꯨꯡ ꯑꯗꯨ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯣꯏ ꯑꯃꯗꯤ ꯂꯨꯒꯤ ꯃꯈꯣꯏꯅꯤꯅ ꯅꯣꯁꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯅꯣꯁꯀꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯅꯣꯁꯀꯤ ꯃꯄꯥꯅ ꯂꯣꯏꯅ ꯎꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯣꯁꯀꯤ ꯃꯄꯥꯅ ꯃꯈꯣꯏꯅꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯇꯥꯔꯕꯗꯤ ꯍꯥꯟꯅ ꯁꯦꯅꯤꯇꯥꯏꯖ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯖꯅ ꯁꯦꯅꯤꯇꯥꯏꯖ ꯇꯧꯊꯣꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯁꯀꯤ ꯃꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯂꯦꯕ ꯑꯁꯤꯗꯗꯤ ꯅꯣꯁꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯣꯁ ꯑꯃꯗꯤ ꯁ꯭ꯇꯦꯖꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯥ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯡꯕ ꯃꯈꯣꯟ ꯇꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯣꯁꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯕꯕꯥꯗꯨ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤ ꯀꯥ ꯑꯁꯤꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯣꯁꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯀꯥ ꯑꯁꯤ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯅꯣꯁ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯣꯁ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤ ꯀꯥ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯌꯤꯅ ꯅꯣꯁꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡ ꯑꯁꯤ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯌꯤꯅ ꯅꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡ ꯑꯗꯨꯕꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯁꯅꯗꯤ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯁꯥꯎꯅꯔꯗꯨꯅ ꯅꯨꯡ ꯑꯁꯤ ꯃꯨꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯡ ꯑꯁꯤ ꯃꯈꯣꯏ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯣꯁꯀꯤ ꯃꯄꯥꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡ ꯑꯁꯤꯗꯤ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯣꯁꯀꯤ ꯃꯄꯥꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯨꯏ ꯑꯃꯕꯨ ꯅꯝꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯣꯟꯁꯇꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯣꯡ ꯑꯃ ꯇꯥꯔꯛꯇꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯁꯤ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯗꯤ ꯃꯁꯥ ꯌꯥꯝꯅ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯤꯡꯁꯦꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯣꯟꯁꯇꯔꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯅꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯅꯞꯊꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯅꯣꯁ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯁꯀꯤ ꯇꯤꯝ ꯑꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯔꯨꯝ ꯑꯁꯤꯗ ꯆꯦꯟꯗꯨ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯁꯀꯤ ꯃꯄꯥꯅ ꯀꯟꯅ ꯆꯣꯡꯈꯠꯇꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯦꯞ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯌꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡ ꯑꯗꯨꯕꯨ ꯂꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯝꯗꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯇꯣꯌꯤ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯅꯣꯁꯅ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟ ꯑꯁꯤꯗꯒꯤ ꯅꯞꯊꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯣꯌꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯥꯇꯣꯟ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯤꯕ ꯅꯪꯒꯤ ꯅꯅꯥꯎꯄꯥꯁꯤꯡꯁꯨ ꯑꯩꯅ ꯆꯥꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯇꯣꯌꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯌꯤꯒꯤ ꯇꯤꯝ ꯑꯁꯤꯕꯨꯗꯤ ꯅꯣꯁꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯣꯁ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯄꯣꯜ ꯑꯃꯗ ꯁꯨꯖꯟꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯂꯩꯈꯣꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯂꯣꯏꯅ ꯃꯣꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯅꯣꯁ ꯑꯁꯤꯕꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯣꯁꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯣꯁꯀꯤ ꯃꯄꯥꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯌꯥꯎꯔꯕ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯀꯥꯞꯁꯤꯟꯗꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯄꯤꯛꯁꯤꯜꯍꯟꯗꯨꯅ ꯀꯣꯛꯇꯥ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯌꯤ ꯑꯃꯗꯤ ꯂꯨꯒꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
ꯑꯩꯈꯣꯏ ꯆꯠꯂꯒ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯇꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯖꯦꯜ ꯑꯃꯗꯤ ꯑꯂꯟ ꯃꯈꯣꯏꯅꯤꯁꯤꯅ ꯀꯝꯄꯅꯤ ꯑꯃꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯝ ꯑꯃ ꯄꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯏꯒꯤ ꯃꯃꯥ ꯖꯦꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯏꯒꯤ ꯐꯣꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯦꯜꯕꯤꯇꯤꯀꯥꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯖꯦꯟꯅ ꯄꯥꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯏ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯇꯣꯏꯒꯤ ꯃꯃꯥ ꯖꯦꯟꯅ ꯇꯧꯁꯤꯟꯅꯗꯨꯅ ꯂꯩꯃꯥꯏꯗ ꯂꯤꯞꯁꯇꯤꯛ ꯇꯥꯈ꯭ꯔꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯏꯒꯤ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯏꯒꯤ ꯃꯃꯥꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯣꯏꯒꯤ ꯃꯔꯨꯞ ꯂꯨꯒꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯌꯥꯝꯅ ꯄꯤꯛꯂꯕ ꯁꯛꯇꯤ ꯂꯩꯕ ꯁ꯭ꯄꯦꯁ ꯃꯆꯥ ꯃꯔꯤ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯣꯁꯀꯤ ꯃꯅꯥꯛꯇꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨꯅ ꯇꯧꯕ ꯃꯥꯜꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯏꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥꯅ ꯁꯣꯏꯕꯗꯒꯤ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯨꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯇꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯣꯏꯒꯤ ꯃꯃꯥ ꯖꯦꯜꯅ ꯃꯍꯥꯛꯀꯤ ꯊꯥꯏꯅꯒꯤ ꯍꯅꯤꯃꯨꯟ ꯆꯠꯄꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯁꯨꯝꯇꯒ ꯖꯦꯜꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯜꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯇꯥꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯦꯂꯟ ꯃꯈꯣꯏꯅꯤꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯕꯦꯒ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯜꯕꯦꯇꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯏꯒꯤ ꯃꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕ ꯕꯦꯒ ꯑꯁꯤ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯕꯦꯒ ꯑꯁꯤꯕꯨ ꯀꯨꯞꯀꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯜꯕꯦꯇꯤꯀꯥꯅꯗꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯨꯡ ꯑꯁꯤ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯏꯅ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯅꯤꯡꯗ ꯂꯥꯛꯇꯨꯅ ꯍꯦꯜꯕꯦꯇꯤꯀꯥ ꯑꯁꯤ ꯂꯛꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯈꯪꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯦꯒ ꯑꯁꯤꯅ ꯇꯣꯏꯒꯤ ꯃꯃꯥꯏꯗ ꯊꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯄꯥ ꯀꯥꯔꯕꯣꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯅ ꯉꯥꯡꯂꯝꯃꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯝꯅ ꯈꯟꯅꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯏ ꯑꯃꯗꯤ ꯍꯦꯜꯕꯦꯇꯤꯀꯥ ꯃꯈꯣꯏꯅꯤꯁꯤ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯜꯕꯦꯇꯤꯀꯥꯅ ꯃꯍꯥꯛꯅ ꯑꯥꯏꯁ ꯈꯔ ꯄꯥꯏꯗꯨꯅ ꯇꯣꯏꯒꯤ ꯃꯃꯥꯏꯗ ꯁꯣꯛꯂꯤꯕ ꯑꯁꯤꯕꯨ ꯑꯥꯏꯁ ꯑꯁꯤꯅ ꯅꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯜꯕꯦꯇꯤꯀꯥꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯏꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯥꯒꯤ ꯕꯦꯒ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯦꯒ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯦꯜꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕ ꯌꯥꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯇꯣꯏꯒꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯨꯡ ꯑꯁꯤꯕꯨ ꯂꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯜꯕꯦꯇꯤꯀꯥꯅ ꯇꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯛꯇꯤ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯁꯛꯇꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯪꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯌꯥꯝꯕ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯇꯣꯏ ꯍꯥꯏꯔꯤꯕ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨꯗꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯁꯤ ꯈꯣꯏꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯌꯥꯝꯕ ꯀꯣꯜ ꯑꯁꯤ ꯈꯣꯏ ꯑꯃ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨꯗꯤ ꯇꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯧꯅꯥ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯐꯪꯂ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯝꯖꯤꯟꯅꯔꯤꯕꯁꯤ ꯐꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯍꯦꯜꯕꯦꯇꯤꯀꯥꯅ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯨꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯒꯤꯅ ꯗꯁꯕꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯁꯕꯤꯟ ꯑꯁꯤꯅ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯃꯥꯏꯗ ꯊꯥꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯦꯜꯕꯦꯇꯤꯀꯥꯅ ꯄꯥꯏꯔꯝꯕ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯋꯦꯇꯔꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯄ꯭ꯂꯦꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯦꯜ ꯑꯃꯗꯤ ꯑꯂꯟ ꯃꯈꯣꯏꯅꯤꯁꯤ ꯅꯨꯡ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯏ ꯑꯃꯗꯤ ꯍꯦꯜꯕꯦꯇꯤꯀꯥ ꯃꯈꯣꯏꯅꯤꯁꯨ ꯅꯨꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯋꯦꯇꯔꯅ ꯄ꯭ꯂꯦꯠꯇ ꯌꯥꯎꯔꯤꯕ ꯆꯥꯅꯕꯁꯤꯡ ꯑꯁꯤ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯄꯥ ꯀꯥꯔꯕꯣꯅꯤꯛꯇ ꯄꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯔꯕꯣꯅꯤꯛꯅꯗꯤ ꯄ꯭ꯂꯦꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯁꯤ ꯑꯆꯥꯄꯣꯠꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯥꯔꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯥꯔꯕꯣꯅꯤꯛꯅ ꯌꯦꯜ ꯑꯃꯗꯤ ꯑꯦꯂꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯜꯂꯤꯕ ꯅꯁꯥꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯇꯦꯖ ꯑꯁꯤ ꯂꯥꯛꯎ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯐꯝ ꯑꯃ ꯄꯤꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯜ ꯑꯃꯗꯤ ꯑꯂꯟ ꯃꯈꯣꯏꯅꯤꯁꯤꯗꯤ ꯃꯁꯥ ꯑꯁꯤ ꯁꯛꯇꯤ ꯑꯁꯤꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯧꯊꯣꯛꯅꯕ ꯌꯥꯗꯗꯨꯅ ꯁ꯭ꯇꯦꯖ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯀꯥꯔꯕꯣꯅꯤꯛꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ AB ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯃꯀꯣꯛ ꯑꯣꯏꯒꯗꯧꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯕꯣꯅꯤꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ A ꯑꯃꯗꯤ B ꯀꯝꯄꯅꯤ ꯅꯈꯣꯏꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯅ ꯑꯃꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯅꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯈꯟꯅꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯈꯟꯅꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ
ꯀꯥꯔꯕꯣꯅꯤꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯈꯤꯕꯅ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯕꯣꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯦꯇꯔ ꯑꯁꯤꯒ ꯈꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯔꯕꯣꯅꯤꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯈꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯤꯕꯁꯤ ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯍꯥꯏꯔꯒꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯦꯜꯕꯦꯇꯤꯀꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯜꯕꯦꯇꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯥꯔꯕꯣꯅꯤꯛꯇ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯁꯛꯇꯤ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯟꯅꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯀꯥꯔꯕꯣꯅꯤꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯄꯥꯎ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯔꯤꯒꯤ ꯇꯝꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯅꯨꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯅꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯇꯨꯅ ꯐꯖꯅ ꯇꯥꯎ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯥꯔꯕꯣꯅꯤꯛꯀꯤ ꯃꯅꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯜꯕꯦꯇꯤꯀꯥꯅ ꯅꯨꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯎꯔꯤꯕ ꯄ꯭ꯂꯁꯇꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯄ꯭ꯂꯁꯇꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯖꯥꯡꯂꯕ ꯕꯥꯏꯛ ꯃꯆꯥ ꯑꯃ ꯊꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯕꯥꯏꯛ ꯃꯆꯥ ꯑꯁꯤꯕꯨ ꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯌꯥꯗ ꯐꯥꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯜꯕꯦꯇꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯥꯏꯛ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤ ꯁꯝꯖꯤꯟꯅꯔꯤꯕꯁꯤ ꯐꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯑꯃꯕꯨ ꯀꯟꯅ ꯊꯧꯗꯨꯅ ꯍꯦꯜꯕꯦꯇꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯁꯤ ꯅꯨꯡ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯇꯤ ꯗꯁꯕꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯅꯨꯡ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯥꯔꯕꯣꯅꯤꯛꯀꯤ ꯃꯅꯥꯛ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯥꯔꯕꯣꯅꯤꯛꯅ ꯅꯨꯡ ꯑꯁꯤꯕꯨ ꯈꯨꯡꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕꯗꯨ ꯅꯤꯔꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯥꯔꯕꯣꯅꯤꯛꯀ ꯁꯨꯖꯜꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯥꯔꯕꯣꯅꯤꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯈꯨꯡꯒꯠꯇꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯅꯣꯔꯃꯦꯜ ꯇꯥꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯣꯔꯃꯦꯜ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯣꯏ ꯑꯣꯟꯗꯨꯅ ꯆꯠꯈꯤꯕ ꯀꯣꯜ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯏꯅ ꯄꯥꯔꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯀꯟꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯅꯣꯁꯀꯤ ꯃꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯆꯦꯔꯪ ꯑꯁꯤ ꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯨꯛ ꯇꯣꯏꯒꯤ ꯃꯆꯦ ꯑꯦꯁꯇꯦꯖꯤꯅ ꯅꯣꯁꯀꯤ ꯃꯌꯨꯝꯗ ꯅꯣꯁ ꯑꯁꯤꯕꯨ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯅꯨꯡ ꯑꯁꯤꯕꯨ ꯐꯪꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯇꯨꯏ ꯑꯃꯗꯤ ꯂꯨꯒꯤ ꯃꯈꯣꯏꯅꯤꯅ ꯅꯣꯁꯀꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯈꯤꯕ ꯁꯤꯟ ꯑꯁꯤꯕꯨ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯕꯤꯂꯥꯝꯕ꯭ꯔꯇꯤ ꯇꯧꯔꯤꯕꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯕꯤꯂꯥꯝꯕ꯭ꯔꯇꯤꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯕꯣꯔ ꯑꯃ ꯅꯤꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯜ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯏꯟꯊꯨꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯑꯃꯨꯛ ꯍꯦꯜꯕꯦꯇꯤꯀꯥꯅ ꯃꯨꯟꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯀꯥꯔꯕꯣꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯨꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯁꯅꯗꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯀꯥꯔꯕꯣꯅꯤꯛꯇ ꯄꯤꯕ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯨꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯨꯟꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯁꯤ ꯑꯃꯨꯛꯇ ꯄꯥꯏꯕ ꯉꯝꯃꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯣꯁ ꯑꯁꯤ ꯈꯨꯅꯨ ꯑꯃ ꯑꯣꯟꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯅꯨ ꯑꯁꯤꯅꯗꯤ ꯅꯨꯡ ꯑꯁꯤ ꯌꯥꯟꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨꯗꯤ ꯂꯩꯃꯥꯏꯗ ꯇꯥꯍꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯖꯔꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯅꯣꯁꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗꯒꯤ ꯅꯨꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯧꯗꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯁꯥꯡꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯂꯦꯖꯔꯒꯤ ꯃꯈꯨꯠ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯈꯠꯈꯤꯗꯨꯅ ꯅꯨꯡ ꯑꯁꯤ ꯃꯊꯛꯇ ꯄꯨꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯑꯃꯨꯛ ꯍꯦꯜꯕꯦꯇꯤꯀꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯕ ꯉꯝꯃꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯥꯡꯗꯨꯅ ꯅꯨꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯦꯜꯕꯦꯇꯤꯀꯥꯒꯤ ꯃꯁꯥ ꯑꯁꯤ ꯎꯗꯕ ꯇꯥꯔꯕꯁꯨ ꯅꯨꯡ ꯑꯁꯤꯗꯤ ꯎꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯨꯡ ꯑꯁꯤ ꯂꯧꯅꯕꯒꯤ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯥꯡꯕ ꯃꯈꯨꯠ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯜꯕꯦꯇꯤꯀꯥ ꯑꯁꯤ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡ ꯑꯁꯤꯕꯨ ꯂꯧꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯍꯦꯜꯕꯦꯇꯤꯀꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯍꯦꯜꯕꯦꯇꯤꯀꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯦꯖꯔ ꯑꯁꯤꯗ ꯈꯨꯠꯇꯨꯝꯅ ꯊꯤꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯦꯖꯔꯒꯤ ꯃꯈꯨꯠꯇ ꯌꯥꯎꯔꯝꯕ ꯅꯨꯡ ꯑꯁꯤ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯀꯥꯔꯕꯣꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯪꯂꯝꯃꯤ ꯑꯗꯨꯗꯒꯤ ꯀꯥꯔꯕꯣꯅꯤꯛꯅ ꯅꯨꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯀꯝꯄꯦꯅꯤꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯣꯛꯍꯜꯂꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥ ꯃꯌꯥꯝꯅ ꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯄꯩꯁꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯔꯕꯣꯅꯤꯛ ꯑꯁꯤ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔꯕꯣꯅꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯦꯜꯕꯦꯇꯤꯀꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯆꯦꯟ ꯊꯤꯖꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
Baba nangi thokle paisa sing si bengda loina changalu hairami masina maram mobenum carbonic na nung asida sumna hairami ai gi thokle paisa sing si bengda loina transfer toksilu hairami masina maram mobena carbonic na netun le paisa sing si loina mangkhiduna carbonic taraktuna yamna wanglaba building amda yanu lairami adubu mahana pairamba nung asidi lemai takhirami madudagi taragleba nung asi mu carbonic lakminaba security no fanglami madugi simdakta security sinamu asumna hairami hawjikti nung asi aina phanglabanina aina pamba nigin hairami adubu toina dibu mahaki marup singista asumna hairami miyoba sing asi ahen mayamna pamle masina maram mobena nung asi aikoina ahal sidagi mulasi haiduna makoina nung asi munnabagi damak loina koishalami madugi simdakta security guard asina mahaki apam asibu niraga haina tawbu matam astadi helpitikana security guard asigi maningi tumina changlaktuna nung asida paiduna mahakna asumna hairami security guard asi yamna chawrba chicken gi sources sama olo hairami masina maram mobena guard asi yamna chawrba sources sama on kirami matam astadi stage gi nungsineribu nupa asi yamna chawrba misa ma onduna building asi gi nakana laklami mahakna karigi dama asumna chawrbino harbasu no munubi nama stage na nung asi faiduna wari sanaba matamda mahaki koinaba nupa asumna haiki nang asi yamna wanglaba mi ama oyu haikiba asina orami masigi matungda stage gi nungsineribu nupa asina yandun leriba carbonic harba nupa asi laimaida thamlami masigi matungda carbonic na mahaki mamangda leriba sakti jawraba nung asi mulakhatuna mahakna sumna hairami sangsar sta asi yamna sakti leriba mi ama oilu hairami masina maram mobena makhoi company ge black box haiba box mayam asina punsinduna carbonic asi yamna chawrba robot aba olaklami adudagi mu helbitikana nung asi paiduna mahaki mapana tawriba singsi phanabagi damak mahakna masumna nirami ai si yamna chawrba hoima olu haiduna khoima olami aduga kolsu mahana hana onkiba amuba masugi yamna chawrba khoyasibu olami masigi matungda makhoini na paikhatuna mahaki mapa carbon siga khotheng narami madugi simdakta toina mahaki yamlaba space macha sing asibu korami carbonic asibu maithiba pinabagi namak amuksu lugina mahaki gombir sing asibu loina korami adubu maham asi leiriba carbonic asidi sakti yamna leibana baram moibana mahaka khotheng nariba sing asi maithiba loina pirami madugi simdakta carbonic na gombir asida thomlako matam astadi gombir amabu mathakta paidan laktuna lugi gi machanupi asigi mathakta nanga hana torami adubu lugi gi machanupi asidi sakti yamna leibana maram moibana mahakna sumna hairami paiduna lakliba gombir asi amukta lepu haiduna hairiba gombir asibu leplami amuksu mahaki wakana sumna khanjarami sakti jawrba nung asibu miyoba sing asina sinaduna makoi kananaba loina tawre masina maram moibana hawjikti miyoba sing asi makoi gi hanangi mahamda loina hanjilaklo haiduna maham asi lerba miyo sing asi haning mahamda loina hanjilaklami amuksu anga macha asina asumna makut asib thangkatun hairami hairiba nung asi mangan khibna fatra hairami masina maram mobena maham asi lerba miyo sing asumna hairami hoi nung asi mangan kharche hairami masigi matungda maham asida yamna kalaba nongle lungsirma laktuna hairiba nung asibdi maham astik puduna sakhirami sinesulaga movie asiga aroborami mayamna movie asibu nungai biraba tarbadi channel asibu sumsu sodana subscribe tawbiramu